Kawagi Todokta Sokpadagi Rimski ICO da Laikanaduna Lakiba Sanjita Ngasi Laikidre Hairi. Mahaki Punung da Miro Lakiba Angang Adusu Numit Karanigi Mamang da Laikidre Haiduna. Koisaunerba Miyamna Angang Adu Singzami Police Station gi Gate Mamang da Tamjinbagi Todok Amasu Tokrabani. Ngasi Nungtin Pongkiba Pokche Singdagi Lokat Charaga Mayangi Mapam da Paodam Jarumge Ahanbada Paunin Kon News Service dagi Lokat Charaga Sakti Lerba Bom Amang Ngarang Ahing Sangai Pro da Pokai Kre. Impal East ki Impal Police Station na kodba Sangai Pro FCI Godown gi maning thangba sarukta mapangan kalaba bom ama pokai kre. Bom pokai bagi togdok ase ngarang ahing pung 12 yang kai taruk chatpa adwai da thokibani hairi. Togdok asigi matangda paukse asina phangba paugi matung inna bom adu Sangai Pro da leiba FCI Godown gi maning thangba saruk Sangai Pro lamjeng manga hairiba Intervillage Road IBR gi lambi gi Nakanda Pokai Kibani Hairi. Togdok aduda lambi asigi nakal da leiba daya koba miyoy amagi yum yauba yum ahungi pot chay khara amang ata thokre hairi. Adubu togdok aduda miyoy amata asok apan yaubagi paugdi phangba leitri. Mataw karam na bom adu mapam aduda Pokai Kibano haiba chapchana khangba ngamdri. Togdok thokpam da leiba mapam adugi miyam na phongdok narakpagi matung innadi Sangai Pro khuldagi khara lapna leiba mapam amadagi kalbak po oiramba yai haibagi chingnaba lei hairi. Togdok adu thokle haibagi pau hek tabaga Lampel Police ki team amasu mapam aduda laktuna yengsin kibaga loinana pokai kriba bom adugi machet makai sing komgatuna thijejin humjin ba hau kibaga loinana togdok asigi matangda case ama lokat atopa pau amada Jiribam district ki mungbungda kuki terrorist singna amuhana landara kre. Jiribam district ki mungbung maitai khulda terrorist singna amuhana nongmai kapsinduna landara kre hairi. Kuki terrorist singna ngarang numidang nongmai amadi bom kapsinduna landara kraba matung ngasi numiding bapung 12 khara helakpa adwaida amuk hanna landara kibani hairi. Togdok asigi matangda press na phangba paugi matung ina kuki terrorist sing aduna nongmai kapsilakpadagi khul ngakleba singnasu khut hanbadagi nakal anigi marakta khut thoknarakibani hairi. Khut thoknabagi togdok aduda hawjik phawbagi oina asok apan amadi misimina yaubagi paudi leite hairi. Nakan amaromda ngarang numidang pung 3:45 taba adwaida mungbung maitai khulda kuki terrorist singna khul asigan naknana leiba makoigi church anidagi bom amasung nongmai kapsilaktuna landarakibani. Mongbung khulda tongan ba mafamda leiba church anidagi akanba attack chatharak kibatanantana Mizoram gi Jarol khul lomdagi su kuki terrorist singna bom amasung nongmai kapsilaktuna akanba attack chatharakibani. Adum oinamak ngarang numidang pung 4:45 rom tarakpa phawbada nakal anina khut thoknakiba aduda state force amasung khul ngakpasingi maikaidagi asok apan amatasu yaukida. Atopa pawamada sukki 12 suba foundation day gi thoram pangthokre. Students Union of Kanglai Park Sukna Sapong Lakkiba Chahi 12 suruppaga iroinana ngasi mahairoi loop asigi wangkhaida leiba mayai loisangda foundation day gi thoram pangthokre. Thoram aduga mari leinana Sukki President Dhanukumar Ningthogjam nahai hawjik lamdam asida thokliba irang asina maram oiraga mahiroi singi career amadi lairik laisu tambada achauba chaitheng ama piri. Marak asida miyoi kujo kharana masagi lanai interesta mahiroi singbu lana lamjing birabra haibagi achauba chingnaba leire masimak laibak thibani maram asina mahiroi singna section pirep lawbagi tangai phadaba leire mahiroi singna khongjang changsinba matamda changsilliba khongjang adugi maram khangna amadi luchingba naina khongjang changsinsi mahiroi singda miyoi kharegi thawin sinda khongjang yauksinbagi hainabi thadoksi haiki. Foundation Day gi manung channa relief camp amagi all age home amadi children home da acha athaki bolam singsu khudol tamki hairi. Matangi asina Paunin Kon News Service ki editorial digi lokat charaga lansi pak loiroi dauri. Hawjik thokliba kuki narco terrorist sing na maitai purupta landariba asi pak loigani haibasi thajaba ngamde kuki narco terrorist sing asina apa makhal gi khulai laisinduna maitai da landana bohonaba leptri Maitai micham miyam da landaduna micham han abohona riba terrorist ki thabak asida center lengak na khangna khangsin nadana leiba asina lansi sangdok na bagi maram ama oiri thokliba lansi mamang sahi 2023 gi May 3 dagi hawjik phawba sanglaba sahi ama makhai asida miyoi kaya gi punsi loikre miyoi kaya amana lanjen aduna relief camp kaya da changjafam lawduna wana langi chaitheng khangduna leiri lengak ama leiri haibagi wahan thok leibagi mami ita taba udri lengak sinasu center lengak ta kari tauraga lansi loisinaba taknabagi mami ita taba ude
Kuki narco terrorist singna makoi gi taliba tongan ba lengak ama leinaba changchiliba khongjang asida center lengak na sogatpagi mami amasu tari amaromda lansi loisinge hairabadi center lengak na laina nomada hekta loisinba ngamgani haina akhang ahei kayanasu motpinaba leikre leiba phiba masida Manipur gi praja miyam amatana India gi Prime Minister Narendra Modi amadi Union Home Minister Amit Shahabu Manipur gi damak karisu khande haiduna pendabagi kholau kaya lawba leptri Tampaki lamda lan asi loisin binaba hauba ihau kayadana thingba aduga kuki phurupna hauba ihaudana karisu tawdaba punumakna khangi masidagi pendabagi kholau kaya lawbagi khongjang kaya miyamna changsilakpa leptri adubu tabi gadaba India lengakna tabi drabadi sakti amata yawdraba maming tagi leiba Manipur lengakna di karibu tawgani asigumba kaya asidagi miyamgi ihau toina thokpa tabani natrabadi Manipur kari orakani tambangambana Atopa pau amada haikat leikat tamkre urep uyung tamkre mana lanthokre adungai loi thakraba atauba singi ningsing thoram 2024 gi saruk amu oina mareibang masati gi damak ningtam landa lanfa oiduna ereibang Manipur gi athauba kulum doina leiramba Mount Manipur Andamanda sahi sigi langban haisoi haikat leikat tambaga loinana Dr. Yunam Mahesh Kumar na luchingduna tungi merol gi damak khallaga Maharaj Kulachandra gi ningsing mitam ama thamnaba urep uyungsu tamkre thauram asi ngasi September gi tang 19 da pangthokibani numit asida Government Circuit House South Point Port Blair da Protocol in charge Sesagiri Protocol Assistant K Ganesh Kumar Dr. Y Mahendra Kumar National Secretary Bhartiya Dalit Sahitya Academy New Delhi Dr. Ningombam Somorjit Singh Anthropological Survey of India Regional Center Port Blair Assistant Director Art and Culture Government of Manipur Dr. Rajan Ayangbam loinana ningtambagi maramda wangangloi oikiba saknairaba Manipur Social Activist Dr. Yandrembam Kiran nachingba saruk yakiba thauramda leibak ningbagi waram thamba saireng saidinnaba natki oiba thauram pangthokpa mathau ningthina tawbasingda pukning tawgatpa piba National Award sing lanthokpagi thauram pangthokki thauram sing asi Dalit Sahitya Academy na thaubu oiduna sinba ohumlak suba thauram oina chatliba thasigi 13 tagi 12 fawba Andaman and Nicobar da Manipur dagi saknairabi miyoi 39 na saba khongbu ama chatkhiba lamkoi thauramgi manung channa pangthokibani haina Dalit Sahitya Academy Manipur gi Secretary BK Mangang na thokpa cherol amana Mathangi asina Kangla Paudagi lokhatcharaga mafam anidagi khuchukhulai kaya phagatkhre Security Force na lamdam asida thokliba irang asi laksinaba honabada sing amasung tampaki district singda leptana thi humbagi thabak chathari tongan ba mafam anidagi khuchukhulai kaya phagatpa ngamle hairi police dagi phangba paw amana hai Security Force na Imphal East District ki manung channa leiba chanung amasung si Jowland khulda thibu humbagi thabak chathabada kuchukulai kaya phagatpa ngamle phagatlaba kulai sing adudi local made single barrel rifle ama SLR nomai gi magazine ama kapa yariba maru kunmathoi local made cell launcher ama amadi battery yaudaba baufeng wireless set amani hairi nakal amaromdana Chandel district ki manung channa Gunjin amasung border pillar number 48 amasung 49 gi marakta security force singna thibu humbagi thabak chathabada khuchukulai kaya phagatpa ngamle phagatlaba kulai sing adudi pistol ama hand grenade ama grenade igniter ama local made mortar ahum kapa yariba nomai maru mari amadi bulletproof jacket anini hairi